Akashvani Imphal ꯍꯧꯖꯤꯛ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 3 ꯇꯥꯈꯤꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯤꯗ ꯄꯥꯎ ꯇꯥꯍꯟꯖꯔꯤ ꯑꯍꯥꯟꯕꯗ ꯁꯥꯇ꯭ꯔꯁꯤꯡꯅ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯄ ꯄꯥꯎ ꯑꯗꯨ ꯄꯤꯖꯔꯤ ꯕꯣꯁꯦꯝ ꯑꯃꯁꯨꯡ ꯀꯣꯁꯦꯝ ꯂꯧꯕ ꯀ꯭ꯂꯥꯁ 11 ꯑꯃꯁꯨꯡ 12ꯒꯤ ꯑꯦꯛꯖꯥꯝꯁꯤꯡ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯥꯔꯛ ꯄꯤꯔꯒ ꯄ꯭ꯔꯃꯣꯁꯟ ꯄꯤꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯀꯃꯤꯇꯤꯒꯤ ꯃꯤꯐꯝꯅ ꯑꯊꯨꯕꯗ ꯂꯥꯎꯊꯣꯛꯂꯒꯅꯤ ꯃꯤꯅꯤꯁꯇꯔ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯆꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯣꯁꯦꯝ ꯕꯣꯔꯗ ꯁꯦꯀꯦꯟꯗꯔꯤ ꯑꯦꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯧꯕ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯤꯚꯤꯡ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯃꯁꯨꯡ ꯀꯣꯁꯦꯝ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯧꯕ ꯀ꯭ꯂꯥꯁ 11 ꯑꯃꯁꯨꯡ 12ꯒꯤ ꯃꯇꯝ ꯈꯛꯇꯅ ꯌꯩꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯗꯨ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯦ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡꯅ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯨ ꯊꯣꯛꯈ꯭ꯔꯦ ꯕꯣꯁꯦꯝꯅ ꯂꯧꯕ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝ ꯑꯃꯁꯨꯡ ꯀꯣꯁꯦꯝꯅ ꯂꯧꯕ ꯀ꯭ꯂꯥꯁ 11 ꯑꯃꯁꯨꯡ 12ꯒꯤ ꯑꯦꯛꯖꯥꯝꯁꯤꯡ ꯀꯦꯟꯁꯦꯜ ꯇꯧꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯑꯣꯜ ꯕ꯭ꯂꯣꯛꯇ ꯂꯩꯕ ꯉꯁꯤ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯑꯦꯁ ꯔꯥꯖꯦꯟ ꯁꯤꯡꯍꯥꯒꯤ ꯑꯣꯐꯤꯁꯇ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯁꯤꯗꯁꯨ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯄꯥꯏꯈꯠꯀꯗꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯜꯂꯒ ꯂꯩꯔꯤꯕꯅꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅ ꯍꯦꯟꯅ ꯃꯔꯨꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯟꯅ ꯀꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯥꯡꯗ ꯊꯥꯔꯒ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯇꯨꯡꯗ ꯃꯔꯥꯏꯕꯛ ꯂꯦꯞꯀꯗꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯑꯦꯛꯖꯥꯝꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯇꯅ ꯂꯥꯛꯄꯅꯤ ꯃꯃꯥꯡꯒꯤ ꯆꯍꯤꯗꯁꯨ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯅꯤꯡꯊꯤꯅ ꯐꯪꯈꯤꯗꯦ ꯃꯔꯝ ꯑꯃ ꯀꯣꯚꯤꯗꯀꯤ ꯀꯣꯚꯤꯗꯀꯤ ꯂꯥꯏꯆꯠ ꯑꯁꯤ ꯈꯔ ꯅꯦꯝꯊꯔꯛꯄ ꯑꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯋꯥꯠꯍꯧꯔꯤꯕ ꯁꯦꯂꯦꯕꯁ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯑꯃꯁꯨꯡ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡꯒꯤ ꯀ꯭ꯂꯥꯁ ꯆꯠꯊꯕ ꯍꯧꯍꯟꯈꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯀꯣꯚꯤꯗꯀꯤ ꯁꯦꯀꯦꯟ ꯋꯦꯕ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯂꯣꯏꯁꯤꯟꯕ ꯉꯝꯍꯧꯈꯤꯗꯦ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯃꯔꯨꯑꯣꯏ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯀꯣꯚꯤꯗ-19ꯒꯤ ꯉꯥꯛꯊꯣꯛꯅꯕ ꯀꯔꯐ꯭ꯌꯨ ꯊꯝꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯀꯥꯂꯦꯟ ꯁꯨꯇꯤꯁꯨ ꯉꯟꯅ ꯊꯥꯗꯣꯛꯇꯨꯅ ꯃꯇꯝ ꯈꯔ ꯁꯨꯇꯤ ꯊꯥꯗꯣꯛꯇꯨꯅ ꯁꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯤ ꯕꯣꯁꯦꯝ ꯑꯃꯁꯨꯡ ꯀꯣꯁꯦꯝ ꯂꯧꯕ ꯀ꯭ꯂꯥꯁ 10 ꯑꯃꯁꯨꯡ 12ꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯥꯡꯊꯣꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯦꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯀꯃꯤꯁꯅꯔ ꯗꯤꯔꯦꯛꯇꯔ ꯀꯥꯎꯟꯁꯤꯜ ꯑꯃꯁꯨꯡ ꯕꯣꯔꯗꯀꯤ ꯆꯤꯌꯔꯃꯦꯟꯁꯤꯡꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡ ꯂꯣꯏꯅꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯂꯩꯔꯤꯕ ꯃꯔꯨꯞꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯔꯒ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯑꯦꯛꯖꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯄꯥꯡꯊꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤ ꯋꯥꯔꯦꯞ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯌꯥꯕ ꯄꯤꯔꯛꯂꯕ ꯃꯇꯨꯡꯗ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯦꯛꯖꯥꯝꯁꯤꯡ ꯑꯁꯤ ꯀꯦꯟꯁꯦꯜ ꯇꯧꯕ ꯍꯥꯏꯅ ꯂꯦꯞꯂꯛꯄꯅꯤ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯥꯎꯟꯁꯤꯜ ꯑꯃꯁꯨꯡ ꯕꯣꯔꯗꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯁꯨ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 10, 11 ꯑꯃꯁꯨꯡ 12ꯒꯤ ꯑꯦꯛꯖꯥꯝꯁꯤꯡ ꯑꯁꯤ ꯀꯦꯟꯁꯦꯜ ꯇꯧꯔꯕꯅꯤꯅ ꯃꯍꯩꯔꯣꯏ ꯄꯨꯝꯅꯃꯛ ꯄ꯭ꯔꯃꯣꯁꯟ ꯄꯤꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯃꯍꯩꯔꯣꯏꯁꯤꯡ ꯄ꯭ꯔꯃꯣꯁꯟ ꯄꯤꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯄꯤꯒꯗꯕ ꯃꯥꯔꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯀꯔꯝꯕ ꯃꯣꯗꯦꯂꯤꯇꯤꯗ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯂꯦꯞꯊꯣꯛꯅꯅꯕ ꯏꯗꯨꯀꯦꯁꯟ ꯑꯦꯁꯀꯤ ꯀꯃꯤꯁꯅꯔꯅ ꯆꯦꯌꯔꯃꯦꯟ ꯑꯣꯏꯕ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯂꯦ ꯍꯥꯏꯔꯤꯕ ꯀꯃꯤꯇꯤ ꯑꯁꯤ ꯕꯣꯁꯦꯝ ꯑꯃꯁꯨꯡ ꯀꯣꯁꯦꯝꯒꯤ ꯆꯦꯌꯔꯃꯦꯟꯁꯤꯡ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡ ꯀꯟꯇ꯭ꯔꯣꯂꯔ ꯑꯣꯐ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤꯡ SCERTꯒꯤ ꯀꯟꯇ꯭ꯔꯣꯂꯔ ꯑꯣꯐ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯖꯣꯅꯦꯜ ꯑꯦꯗꯨꯀꯦꯁꯟ ꯑꯣꯐꯤꯁꯔ ꯖꯣꯟ 3 ꯖꯣꯅꯦꯜ ꯑꯦꯗꯨꯀꯦꯁꯟ ꯑꯣꯐꯤꯁꯔ ꯅꯣꯅꯦ ꯇꯤꯖꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯗꯨꯀꯦꯁꯟꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯦꯜ ꯁꯪꯒꯤꯇꯥ ꯕꯦꯀꯨꯂꯥꯒꯨꯂꯥꯝ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯀꯦꯌꯔꯇꯦꯀꯔ ꯎꯈ꯭ꯔꯨꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯃꯥꯁꯇꯔ ꯀꯩꯁꯤꯡ ꯗꯤꯑꯦꯝ ꯀꯣꯂꯦꯖ ꯑꯣꯐ ꯇꯤꯆꯔ ꯏꯗꯨꯀꯦꯁꯟꯒꯤ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯥꯛꯇꯔ W ꯖꯣꯇꯤꯔꯥꯃꯣꯏ ꯀꯣꯕꯦꯠ ꯁ꯭ꯀꯨꯜꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯁꯔꯕꯖꯤꯠ ꯁꯟꯖꯦꯝꯕꯝ UARSOMꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯜ ꯖꯣꯏ ꯑꯃꯁꯨꯡ ꯏꯗꯨꯀꯦꯁꯟ ꯑꯦꯁꯀꯤ ꯗꯤꯔꯦꯛꯇꯔ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯃꯦꯝꯕꯔ ꯑꯣꯏꯅ ꯌꯥꯎꯔꯤ ꯀꯃꯤꯇꯤ ꯑꯁꯤꯅ ꯍꯌꯦꯡꯗꯒꯤ ꯍꯧꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯄ꯭ꯔꯃꯣꯁꯟ ꯄꯤꯕꯒꯤ ꯃꯣꯗꯦꯂꯤꯇꯤꯁꯤꯡ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯑꯊꯨꯕ ꯃꯇꯝꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯂꯥꯎꯊꯣꯛꯂꯒꯅꯤ ꯀ꯭ꯂꯥꯁ 10 ꯑꯃꯁꯨꯡ 12ꯒꯤ ꯑꯦꯛꯖꯥꯝ ꯊꯥꯒꯅꯤ ꯍꯥꯏꯅ ꯂꯩꯔꯝꯕ ꯃꯍꯩꯔꯣꯏ ꯀꯌꯥꯒꯤ ꯋꯥꯈꯜꯗ ꯑꯦꯛꯖꯥꯝ ꯑꯁꯤ ꯄꯥꯡꯊꯣꯛꯀꯗ꯭ꯔꯥ ꯄꯥꯡꯊꯣꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯔꯥꯡꯅꯕ ꯋꯥꯈꯜ ꯑꯃ ꯂꯩꯔꯝꯕ ꯑꯗꯨ ꯂꯩꯔꯔꯣꯏ ꯑꯦꯛꯖꯥꯝ ꯀꯦꯟꯁꯦꯜ ꯇꯧꯕ ꯑꯁꯤꯅ ꯃꯍꯩꯔꯣꯏ ꯈꯔ ꯑꯃꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯃꯥꯅ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯔꯤꯖꯜ ꯐꯪꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯌꯦꯡꯂꯒ ꯒꯣꯔꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯦꯛꯖꯥꯝꯁꯤꯡ ꯑꯁꯤ ꯒꯣꯔꯃꯦꯟꯠꯀꯤ ꯍꯦꯛꯇꯃꯛ ꯀꯦꯟꯁꯦꯜ ꯇꯧꯕ ꯅꯠꯇꯦ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯃꯔꯨꯑꯣꯏ ꯈꯜꯂꯗꯨꯅ ꯇꯉꯥꯏꯐꯗꯅ ꯇꯧꯗꯕ ꯌꯥꯗꯕꯒꯤ ꯇꯧꯕꯅꯤ ꯃꯁꯤ ꯏꯁꯣꯔꯅ ꯑꯃꯁꯨꯡ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯕꯅꯤ ꯃꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯒꯥꯔꯖꯤꯌꯥꯟꯁꯤꯡꯅ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯇꯥꯕꯅꯤ ꯃꯈꯥ ꯇꯥꯕꯗ ꯁ꯭ꯇꯗꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯒꯣꯔꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯨꯞꯅ ꯈꯟꯅꯅꯕ ꯂꯥꯎꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔ ꯔꯥꯖꯦꯟꯅ ꯐꯣꯡꯗꯣꯛꯈꯤ ꯉꯁꯤꯒꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯑꯦꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯔꯨꯑꯣꯏꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯁꯨꯡ ꯕꯣꯁꯦꯝ ꯑꯃꯁꯨꯡ ꯀꯣꯁꯦꯝꯒꯤ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨ ꯁꯔꯨꯛ ꯌꯥꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯈꯧꯔꯥꯡ ꯅꯨꯡꯉꯥꯏꯖꯕ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ